Arambai Tengol Unit 16 Khundrakpam Imphal East Manipur gi Maikai Thadorokpa Yamna Maruoiba Miam the Pirokpa Paujel Amaka Mayam Mapam the Patoksage. Arambai Tengol Unit 16 Khundrakpam no Kon Bada Ladiba Nuxizaraba Quite Taragi Mapamda Karigumba Wapam Karakanjari Madudi Lamtagi Taramanga Nipanba Purnima Niktokaba Mande Numitagi Hogado Riba Yosan Kumai Asiga Mari Lenana Pangtokpa Tabal Chongba Abertainaba Ising Hainaba Paisak Haiba Thatpa Amadi Isay Nomai Taubana Chingba Lan Asina Maram Oiraga Taubidanaba Kanganjari Karigumba Matakta Panjaki Basing Asi Pangtok Piramba Tarabadi Maduda Tolakpa Apapatagi Dai Tapumba Isa Isana Pujagadabani. Nupi ahum yaona Kungak Patara Mari Combined Force na Fakhre Hai Sibu Kamai Tojano. Security Force ka Muknabada Maira Paibi Mari Musu Aso Open Nang Lehairine. Loire Manipur se Pumloi Loire. Togdokse Lamsang Police Station na Konba Sabal Abade Mayang Langjing Tamang Adawai da Thoki Bazani. Mapam si Imphal West District San Mamapamni. Togdok ado pung ani makai rom taba ayuki matamadai da thoki bazani. Seng na hairaganda numit thokjingai nongalamdai gi matamni. Kungakpa singsu ningai dana tumkun tanba matam oigani khale. Tanjadu da combined force na thibu humbagi thabak chataduna nupi ahum yauna kungaktuna leiba mioi 13 asi phake bazani. Makoi ga loinana kulai kayam su phagat krabazani. Adu da sunatana mara paibi singi maraktasu asok apan nang bayaure. Combined forcing duga muknabada. Vespa, Activa, car, gypsy, safari storm singba gari mayamam su phagat kre. Thodok asiga mari lenana lamdeng maikai gi miyamna akan bi ho hor kadori.